मितै इपा इपुदी सोरारंगी मचानी हाउ मितैबु कौबनी इमा अमतगी मचानी मयाम अई ngasiदी करिगुम्बा अतोप्पा लैंग्वेज अमत्ता जानहनदनबा होनाजगे ओनली है तारे को सिदी ओनली सिदी इंग्लिश ने आई मितई लोन खक्तना ngangjनबा आई होनाजगे मयामबु तरामना ओक्सरी टेस्ट ऑफ सिलचर मितई गी चैनल दा मयामबु तरामना ओक्सरी मयाम ngasi आई अनौबा मथेल गा लोइना लाक्चरे मयाम अꯩꯅ ngasi चाजगदबा मथेल सिदी यामना हक्चांगदा फगदौबा मथेल ngक्तनी केनोनी चेंक्रुप का अखोइगी पालोंग शाक हाइबदो अदुगी चमथोंगनी अदुगा सिना त्रिपुरादा थोंगनबा अखोइगी खामेन गा आलूगा अदुगैदी मुलागा तौरगा थोंगबा nga थोंगबनी असिना अखोइगी पकोड़ा बोरानी अदुसिना लफुथ्रो इरोंबा असिना सिंजू अदुगा सिना मोरक काबा अदुगा लोइना लाक्चरे मयाम अꯩगी वीडियो चे होजगैदा अꯩना हाइजनिंगबदी मयाम सपोर्ट तौबियो सब्सक्राइब तौबियो हानदगी यंगबीबा मरुप ओइबा तारगदी अꯩना थमोइदगी थागतचरी अदुगा नौना यंगबीबा इसिलिनाव इपा इपल इमा इंदोल इचे इनमा ओइबा तारगदी लाइक तौबिरमु सब्सक्राइब तौबिरमु बेल अकाउंट नबिरमु अदुगा अꯩगी मथंगी वीडियो सु अदुगा हमदा थुना लाकनबा अदुना मयाम अꯩना मितेरोना लोइना हाइनबा होटनाजबगी तौबनी अदुदी मयाम अꯩगी मथेल सिंगसे अꯩना हाइबा लोइजरे अदुगा मयाम अꯩगी ngasiगी मितेगी मथेल सिंगसिगा लोइनरगा अꯩना चाबा होजरगे अदुगा चाबा होजद्रिङैदा अꯩंगोंदा नुक्सीना कमेंट इबिरक्पा ओजा हाइगद्रा नत्रगना ओजानी हाइगद्रा अमगी मिंगदुदी अꯩ हाइबा कावरे अदुमको अꯩ पंजरंगबनी लाइगी थादोकपदा इसिंग याउदे हाइबदो अꯩ थागतचरी अꯩगी असोय अंगाम हाइबिरक्पगी अꯩ थमोइदगी अꯩ सच्चिना हराउजै अदुना अꯩ लाइगी थादोकचगे हेल्दी ओइबा रेसिपी ngक्तनी मयाम सपोर्ट तौबियो अदुदी अꯩ मयामगी याथंग लौजरगा चाबा होजरगे करम्बा हाना चाबा होजरगे अꯩ ngasiगी स्पेशल ओइबा रेसिपी दी चमथोंग सिनी अदु अꯩ मयाम चाबा होजरगे मैंने हाइजनिंगबदी मिते इमाना याइफरे मिते लोन लोनबीबा मयामबु मितेगी फिजे सेपीबा मयामबु थमोइदगी नुक्सीबा फोंदोकचरी थागतपा फोंदोकचरी अखोइ अमत्तनी अखोइ इचिल इनावनी ꯂꯝꯗꯝ ꯇꯥꯝꯅ ꯇꯥꯝꯅ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤ ꯃꯊꯦꯜꯁꯤꯡ ꯀꯥꯎꯕ ꯉꯝꯖꯗ꯭ꯔꯕ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯃꯔꯨꯞꯁꯤꯡꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ 하위 시부 타다오나 회복 가라 자식이
ꯕꯥꯠꯂꯣꯡ ꯍꯥꯏꯕꯗꯤ ꯁ꯭ꯄꯤꯅꯥꯁꯇꯣ ꯁ꯭ꯄꯤꯅꯥꯁꯀ ꯆꯦꯡꯀꯨꯞ ꯑꯅꯧꯕꯗꯣ ꯑꯗꯨꯒ ꯆꯝꯊꯣꯡꯅꯤ ꯉꯥ ꯑꯌꯥꯏꯕꯁꯨ ꯍꯥꯞꯄꯦ ꯉꯥ ꯑꯇꯥꯎꯕꯁꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯉꯥꯔꯤ ꯉꯥꯇꯥꯏ ꯍꯥꯞꯄꯒ ꯊꯣꯡꯒꯅꯤ ꯍꯥꯎ ꯃꯣꯔꯣꯛ ꯀꯥꯕ ꯅꯃꯨꯛꯇꯤ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯌꯦꯡꯒꯦ ꯃꯌꯥꯝ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯗꯤ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯧꯅꯥ ꯂꯩꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯇꯩꯒꯤ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯥꯡꯍꯟꯕꯁꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯎ ꯃꯤꯇꯩ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯎ ꯃꯤꯇꯩꯕꯨ ꯀꯧꯕꯅꯤ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯀꯥꯏꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯁꯦ ꯐꯣꯡꯗꯣꯛꯐꯝ ꯂꯩꯇ꯭ꯔꯕ ꯅꯨꯡꯁꯤꯕ ꯍꯥꯎ ꯃꯤꯇꯩ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯍꯩꯁꯤꯡ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏꯁꯦ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯒꯤ ꯑꯣꯏꯅ ꯃꯁꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯂꯥꯟꯕ ꯆꯨꯝꯕ ꯁꯣꯏꯕ ꯇꯥꯔꯒꯁꯨ ꯆꯨꯝꯊꯣꯛꯄꯤꯌꯨ ꯍꯥꯎꯋꯦ ꯃꯤꯇꯩ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯤꯇꯩ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯁꯥꯔ ꯂꯝ ꯁꯤꯜꯆꯔ ꯂꯝꯗ ꯂꯩꯕ ꯃꯤꯇꯩꯁꯨ ꯑꯩꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯆꯦꯠꯅ ꯀꯣꯟꯖꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯅꯁꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯅꯣꯡ ꯈꯣꯡꯉꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯣꯡ ꯆꯨꯗꯣꯏ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯏꯆꯤꯜ ꯏꯅꯥꯎ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯩꯒꯤ ꯆꯝꯅ ꯇꯧꯖꯔꯕ ꯃꯨꯛꯕꯥꯡꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯍꯦꯟꯖꯟꯅ ꯆꯥꯕ ꯉꯝꯃꯣꯏꯗꯕ ꯍꯛꯆꯥꯡꯗ ꯁꯣꯛꯀꯗꯕ ꯁꯨꯝ ꯌꯥꯝꯅ ꯄꯩꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯅꯠꯆꯗꯦ ꯆꯝꯅ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯥꯕ ꯌꯥꯕ ꯃꯑꯣꯡꯒꯤ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯖꯔꯦ
ꯏꯔꯣꯝꯕ ꯈꯖꯤꯛ ꯂꯦꯝꯃꯦ, ꯕꯣꯔꯥ ꯈꯖꯤꯛ ꯂꯦꯝꯃꯦ, ꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯌꯥꯝ ꯆꯥꯕ ꯉꯝꯃꯤ ꯀꯥꯏꯅ ꯎꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯕ ꯅꯠꯇꯦ, ꯑꯩꯒꯤꯁꯤꯗꯤ ꯔꯤꯌꯦꯜ ꯃꯨꯛꯕꯥꯡꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯃꯔꯨꯞ ꯃꯄꯥꯡꯗꯁꯨ ꯁꯟꯗꯣꯛꯄꯤꯌꯨ꯫ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕꯤꯕ ꯆꯤꯡꯗ ꯂꯩꯕꯤꯔꯤꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯖꯕꯅꯤ꯫ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯅꯕ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯒ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯀꯥꯏꯅꯖꯔꯁꯤ꯫ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯅꯕꯒꯤ ꯑꯩ ꯇꯧꯖꯒꯦ꯫ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕ꯫ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ꯫ ꯍꯣꯏ꯫